mayambu ahanbamaktada Manipuri wari yumjauna mayambu amukka hana punemjari ngasisu akhuna mayamgidamakta ne haidana phulhora story ama puduna laksari wari ase lithokjarapa matamda soikhiba langkhiba kaya yaurabasu mayamna puksel sauna ngapiu aduga mana wari ase hingliba natraga lekhidraba kanagumba mataga mari lenana ijabori nasade bahapna mapung phana sagasaduna ijaba wari amakhakni Pare mayam adudi wari ase haunaba tawjaraklage ngasigi wari asigi maming Railway Master Gonindro mahaksu Railway Master ama oina thabak khalli mahaki ahanba thabak asi singnung manung amada tasirli mahaki nupina hairai as Railway Master ni haidana thabak khalle haidan haraururi basidi lam ase khara lapag hektaida ado thabak sakani haidana tawruri bado toke ga tokthodana hey nang sukaidagi yagaduribano tabak sidabu khalbu khalabadi haidana aina yamna wan hona kibani tabak si amu khalai posting tariba jaga silapi haidana aina mu tokaduribro ha tati tabak si yamna wana tarai thakibana ti bema tokpyaro praja gi seba tawrabadine amasu ngamna ba thengnagadabani aikhoi miyoy basi ngamna ba masa matomtana thengnabado maduna khwaidagi experience leiba habado ekaduribani farese madugidamakta kaya thoina suwa ba wakhalda khalunu aina ngamna ba adum tawraklagi as nangna budi ngamna ba haidana hairiba aidi lam arapada tabasi kaya thoina pamboidiko nupi noigi wakhala si pikman khreda kharasu chawthokpa tamu kasu thoidokpa tawrosi tawroi khudongthiba ama hek tholapa matamda khudongthiba haibasi tambasu ngamdabani khudongthiba ama hek tholapa matamda nasadani wagadoribasi imumonung su wagadoribani atei kana gumba matana wage habasu yaru hoida yare se tumnaba tawrosi kedobagya asi hairaga Gonindro adamak tumthakre numit nini humni muk lairaba matungda mahaksu thabak mafamda satnaba haidana tawrakle ahanba thabak khanbana goire Gonindro mahaki masa si irang langi Gonindro gi mamana hai nupa masa nangbu thabaga si lama se khara lape haibadaine ima lambudi khara lape lamdo khara hek lapa gana imok si puraga sa khodana natragana thabaga do atopa mafamda tana ba haidana transfer ke keno khara sungangna ba yarodro as ima atopa mafamda tana ba ngangna ba haibasi yaban thabak nateda adu yare si praja gi seba tawbadabu mafam toka toki thiba yari bro yare aisu ngamna ba dumak sakhragi nakhoi hosikan gi naha singse ngangna sakna basu pak na hekte yade do phare nangna phani haibado madu adum tawjaro imadi kaisu thoina bu hainingai leiti asi hairaga Gonindro gi mamado adumahaksu adumaksankri asum tawdana Gonindro gi nupido prap tholakle Gonindro da imana kai kano khara hairambadaine hairami nangsi puraga salo haidana hairami phare ai puningdraba natro haima kwatara ma pibasu nate kama sama khakang maduda legadoribani as noisiam ngangna bayam na waida chalo aigi kai kano khara putholo kai putholaktuna haisi aigi sena sana ba suitcase tha ada sena sana ba phuri phirol hapok ba suitcase to madu puthoro asi hairaga Gonindro gi nupido prap changkhri Gonindro na sumna hirai wa makha tana hai posai singado awat para mutang yengo poisai singa sigi awat apadi sanga ga yengo laudana asi hairaga Gonindro su prap sanga ga yengi adu bu kasu thuidok pa wat pa leitre haidana Gonindro mate manaw anido thongal phawbadang thongminarakli Gonindro gi nupina pharesi ayoraklakanda paw piro ko pirake angang singaduga phajana gyan tanu lamina hoi asi hairaga Gonindro mahaksu do maksakhre chatle haidana asum tawdana Gonindro singnung manung asi mahaki mafam jaga railway station se oigadoribani railway station asi pangsauk sauba railway station nate Gonindro mafam jaga si yoksilakpa matamda mahaki masa si kharadi ingba phawi
ꯒꯣꯅꯤꯟꯗ꯭ꯔꯣꯅ ꯏꯁ ꯀꯩꯅꯣ ꯀꯥꯂꯦꯟꯒꯤ ꯃꯇꯝ ꯑꯁꯤꯗ ꯏꯁꯥꯁꯤ ꯏꯪꯕ ꯐꯥꯎꯔꯤꯕꯁꯤꯅ ꯀꯔꯤꯒꯤ ꯒꯥꯔꯤ ꯇꯣꯡꯂꯒꯁꯨ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯃꯐꯝ ꯖꯒꯥꯁꯤ ꯍꯦꯛ ꯂꯥꯛꯄꯁꯤꯗ ꯅꯨꯡꯁꯤꯠ ꯑꯁꯤ ꯌꯥꯝꯅ ꯏꯪꯉꯤꯕꯁꯤꯅ ꯀꯔꯤꯒꯤ ꯑꯁꯤ ꯍꯥꯏꯔꯒ ꯒꯣꯅꯤꯟꯗ꯭ꯔꯣ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯑꯗꯨꯃꯛ ꯈꯜꯂꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯁꯨ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ ꯑꯁꯤ ꯌꯧꯔꯤ ꯃꯐꯝ ꯖꯒꯥꯁꯤ ꯍꯦꯛ ꯌꯧꯕ ꯃꯇꯝꯗ ꯒꯣꯅꯤꯟꯗ꯭ꯔꯣꯅ ꯑꯩ ꯃꯐꯝ ꯖꯒꯥꯁꯤꯒꯤ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ ꯑꯁꯤꯒꯤ ꯑꯅꯧꯕ ꯃꯥꯁꯇꯔꯅꯤ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕ ꯃꯇꯝꯗ ꯗꯦꯕꯅ ꯁꯥꯔ ꯁꯥꯔꯒꯤ ꯀꯥꯁꯤꯗ ꯂꯩꯔꯦ ꯁꯥꯔ ꯁꯥꯔ ꯄꯣꯠ ꯆꯩꯗꯣ ꯑꯩ ꯈꯔ ꯄꯥꯏꯖꯒꯦ ꯌꯥꯔꯅꯤꯗ ꯑꯗꯣ ꯅꯪꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕ ꯁꯥꯔ ꯑꯩꯒꯤ ꯃꯤꯡꯗꯤ ꯗꯦꯕ ꯀꯧꯏ ꯁꯥꯔ ꯑꯣ ꯗꯦꯕ ꯗꯦꯕ ꯃꯐꯝ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ ꯑꯁꯤ ꯐꯖꯅ ꯑꯗꯨꯝ ꯆꯂꯥꯏꯕ꯭ꯔꯥ ꯁꯥꯔ ꯐꯖꯅ ꯆꯂꯥꯏ ꯁꯥꯔ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯇꯩ ꯁ꯭ꯇꯥꯐꯁꯤꯡ ꯑꯗꯨꯗꯤ ꯁꯥꯔ ꯑꯇꯩ ꯁ꯭ꯇꯥꯐꯁꯤꯡ ꯑꯗꯨꯗꯤ ꯃꯥꯒꯤ ꯗ꯭ꯌꯨꯇꯤ ꯂꯣꯏꯅ ꯇꯧꯅꯔꯤ ꯁꯥꯔ ꯑꯣ ꯁꯥꯔ ꯑꯇꯩ ꯁ꯭ꯇꯥꯐꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯀꯧꯖꯔꯛꯑꯣ ꯍꯥꯏꯕ꯭ꯔꯥ ꯁꯥꯔ ꯌꯥꯔꯦ ꯍꯣꯔꯦꯟ ꯀꯣꯟꯅ ꯊꯦꯡꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯁꯤ ꯗ꯭ꯌꯨꯇꯤ ꯃꯇꯝ ꯂꯣꯏꯕꯒ ꯀꯩꯅꯣ ꯈꯔ ꯇꯧꯁꯤ ꯍꯧꯖꯤꯛꯇꯤ ꯌꯥꯔꯅꯤꯗ ꯑꯁꯤ ꯍꯥꯏꯔꯒ ꯒꯣꯅꯤꯟꯗ꯭ꯔꯣ ꯑꯃꯗꯤ ꯗꯦꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯗꯦꯕꯁꯨ ꯃꯍꯥꯛꯀꯤ ꯃꯊꯧ ꯈꯔ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯑꯁꯨꯝ ꯇꯧꯗꯅ ꯒꯣꯅꯤꯟꯗ꯭ꯔꯣ ꯃꯍꯥꯛꯀꯤ ꯀꯥꯅꯤ ꯍꯥꯏꯕ ꯔꯨꯝ ꯑꯗꯨ ꯃꯗꯨ ꯇꯝꯅ ꯂꯥꯛꯂꯤ ꯒꯣꯅꯤꯟꯗ꯭ꯔꯣꯅ ꯃꯐꯝ ꯖꯒꯥꯁꯤꯗꯤ ꯂꯩꯕꯗ ꯌꯥꯝꯅ ꯏꯪꯕꯨ ꯏꯪꯒꯗꯕ ꯃꯥꯜꯂꯤ ꯃꯐꯝ ꯖꯒꯥꯁꯤ ꯐꯗꯤ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯕꯕꯨ ꯌꯦꯡꯕ ꯃꯇꯝꯗ ꯑꯣꯟꯊꯣꯛꯅ ꯏꯪꯈ꯭ꯔꯦꯗ ꯑꯗꯨꯒ ꯉꯁꯥꯏ ꯑꯩꯅ ꯑꯣꯇꯣ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯏꯁꯥꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯏꯪꯈꯤꯕꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯒꯗꯣꯔꯤꯕ꯭ꯔꯥ ꯅꯨꯡꯉꯥꯏꯒꯅꯤꯗ ꯑꯍꯥꯟꯕ ꯗ꯭ꯌꯨꯇꯤ ꯇꯧꯕꯅꯒ ꯑꯣꯏꯁꯤꯜꯂꯤ ꯑꯁꯤ ꯍꯥꯏꯔꯒ ꯒꯣꯅꯤꯟꯗ꯭ꯔꯣꯁꯨ ꯑꯗꯨꯃꯛ ꯀꯥꯗꯣ ꯂꯩꯗꯅ ꯌꯦꯡꯉꯤ ꯀꯥꯗꯨꯗ ꯃꯃꯥꯡ ꯊꯛꯇ ꯃꯤ ꯂꯩꯔꯝꯕꯁꯤꯡꯒꯤ ꯐꯣꯇꯣ ꯃꯌꯥꯝ ꯑꯃ ꯊꯦꯠꯂꯤꯕꯗꯣ ꯒꯣꯅꯤꯟꯗ꯭ꯔꯣꯁꯨ ꯎꯔꯦ ꯒꯣꯅꯤꯟꯗ꯭ꯔꯣꯅ ꯃꯐꯝ ꯑꯁꯤꯗ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ ꯑꯁꯤꯗ ꯁ꯭ꯋꯥꯏꯁꯤꯗ ꯃꯥꯁꯇꯔ ꯑꯣꯏꯅ ꯄꯨꯔꯝꯕ ꯑꯇꯩ ꯃꯤꯑꯣꯏꯁꯤꯡ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯣ ꯑꯩꯒꯤ ꯗ꯭ꯌꯨꯇꯤ ꯃꯇꯝ ꯁ꯭ꯋꯥꯏꯁꯤꯗ ꯑꯃꯨꯛ ꯇꯥꯗꯅ ꯁ꯭ꯋꯥꯏꯁꯤꯗ ꯑꯃꯨꯛ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩꯁꯦ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ ꯑꯁꯤꯒꯤ ꯃꯥꯁꯇꯔ ꯑꯣꯏꯅ ꯄꯨꯔꯕꯅꯤꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯒꯣꯅꯤꯟꯗ꯭ꯔꯣꯁꯨ ꯃꯁꯥꯁꯤ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯈꯔ ꯋꯥꯔꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯏ ꯃꯍꯥꯛꯁꯨ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯎꯏꯔꯨꯝ ꯎꯏꯊꯔꯛꯄ ꯍꯧꯔꯛꯄ ꯃꯗꯨꯒꯤ ꯃꯇꯝꯗꯅꯤ ꯒꯣꯅꯤꯟꯗ꯭ꯔꯣ ꯃꯍꯥꯛꯁꯨ ꯀꯩꯅꯣ ꯈꯔ ꯃꯃꯤꯠꯇ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯎꯕ ꯍꯧꯔꯛꯂꯤ ꯒꯣꯅꯤꯟꯗ꯭ꯔꯣꯅ ꯎꯏꯔꯨꯝ ꯁꯥꯔꯨꯝ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯀꯥꯒꯤ ꯊꯣꯡꯕꯥꯟ ꯑꯁꯤ ꯃꯗꯨꯗ ꯅꯨꯄꯤ ꯑꯃ ꯁꯨꯝꯇ꯭ꯔꯤꯡ ꯆꯨꯝꯅ ꯂꯦꯞꯂꯒ ꯑꯗꯨꯝ ꯃꯃꯤꯠ ꯑꯁꯤ ꯈꯥꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯒꯣꯅꯤꯟꯗ꯭ꯔꯣꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯐꯝ ꯇꯧꯐꯝꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯤ ꯅꯨꯄꯤ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨ ꯒꯣꯅꯤꯟꯗ꯭ꯔꯣꯗ ꯃꯃꯤꯠ ꯑꯁꯤ ꯈꯥꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯁꯤ ꯒꯣꯅꯤꯟꯗ꯭ꯔꯣꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯂꯛꯏ ꯑꯗꯨꯒ ꯒꯣꯅꯤꯟꯗ꯭ꯔꯣ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯆꯠꯂꯣ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯂꯥꯛꯇꯅ ꯏꯟꯊꯣꯂꯛꯂꯤ ꯒꯣꯅꯤꯟꯗ꯭ꯔꯣ ꯃꯁꯥꯁꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯑꯗꯨꯒ ꯐꯨꯛ ꯍꯧꯒꯠꯂꯛꯂꯤ ꯒꯣꯅꯤꯟꯗ꯭ꯔꯣ ꯃꯤꯀꯞ ꯊꯣꯔꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯇꯧꯈꯤꯕꯗꯨ ꯃꯍꯥꯛꯀꯤ ꯃꯃꯥꯡꯅꯤ ꯍꯥꯏꯕ ꯇꯁꯦꯡꯅ ꯈꯪꯂꯦ ꯒꯣꯅꯤꯟꯗ꯭ꯔꯣꯅ ꯏꯁꯦ ꯑꯩꯗꯤ ꯏꯁꯥꯁꯤ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯒꯦ ꯍꯥꯏꯗꯅ ꯇꯧꯔꯨꯔꯤꯕꯁꯤꯗꯤ ꯃꯪꯗꯅ ꯑꯗꯨꯒ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯎꯈꯤꯕ ꯃꯪꯂꯥꯟ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯀꯅꯥ ꯑꯁꯤ ꯍꯥꯏꯔꯒ ꯒꯣꯅꯤꯟꯗ꯭ꯔꯣ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯌꯥ ꯍꯦꯟꯅ ꯊꯣꯏꯗꯣꯛꯅꯁꯨ ꯋꯥꯈꯜꯗ ꯈꯟꯖꯤꯜꯂꯨꯕ ꯇꯧꯔꯨꯗ꯭ꯔꯤ ꯁ꯭ꯇꯦꯁꯟ ꯑꯁꯤꯒꯤ ꯁ꯭ꯇꯥꯐ ꯑꯃ ꯆꯪꯂꯛꯏ ꯃꯃꯤꯡ ꯑꯦꯟꯇꯣꯅꯤ ꯀꯧꯏ ꯑꯦꯟꯇꯣꯅꯤꯅ ꯊꯣꯡꯕꯥꯟꯗ ꯂꯦꯞꯂꯒ ꯁꯥꯔ ꯑꯩ ꯑꯃꯨꯛꯇ ꯆꯪꯖꯔꯛꯀꯦ ꯁꯥꯔ ꯑꯦꯟꯇꯣꯅꯤ ꯆꯪꯂꯛꯄ ꯎꯕ ꯃꯇꯝꯗ ꯒꯣꯅꯤꯟꯗ꯭ꯔꯣꯅ ꯆꯪꯉꯣ ꯁꯥꯔꯁꯦ ꯃꯐꯝ ꯑꯁꯤꯗ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ ꯑꯁꯤꯒꯤ ꯃꯥꯁꯇꯔ ꯑꯣꯏꯅ ꯍꯣꯏ ꯃꯥꯅꯦ ꯁꯥꯔ ꯑꯩꯒꯤ ꯃꯤꯡ ꯑꯦꯟꯇꯣꯅꯤ ꯀꯧꯏ ꯁꯥꯔ ꯑꯦꯟꯇꯣꯅꯤ ꯃꯐꯝ ꯖꯒꯥꯁꯤꯗ ꯁ꯭ꯇꯥꯐ ꯑꯣꯏꯅ ꯄꯨꯕꯁꯤ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯁꯥꯔ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯑꯣ ꯐꯔꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯣ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯑꯣꯏꯅ ꯆꯥꯛ ꯃꯆꯥ ꯑꯃ ꯁꯤꯜꯂꯁꯤ ꯁꯥꯔ ꯃꯐꯝ ꯑꯁꯤꯗ ꯆꯥꯛ ꯏꯟꯁꯥꯡ ꯁꯤꯟꯕꯁꯤ ꯅꯨꯡꯉꯥꯏꯒꯗ꯭ꯔꯅꯦ ꯁꯥꯔ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗ꯭ꯔꯤꯅꯣ ꯆꯥꯁꯤ ꯍꯣꯔꯦꯟ ꯑꯗꯣ ꯁ꯭ꯇꯦꯁꯟ ꯑꯁꯤꯗ ꯂꯩꯔꯤꯕ ꯁ꯭ꯇꯥꯐꯁꯤꯡ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯁꯤ ꯑꯗꯨꯒ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯑꯣꯏꯅ ꯅꯪꯅ ꯑꯃꯨꯛꯇꯪ ꯈꯤꯇꯪ ꯍꯥꯏꯕꯤꯔꯣ
Hoi sir. Asi hairaga Anthony su adumak thokre. Mafam asigi hawa nungsidsing asisu onthokna sengna phakreda. Ada aina leiriba sahargi hawa nungsid nil khongba makholsing adudi tadi yamna taningdabani. Mafam asigi khunggangi asengba hawa nungsidsing asidi onthokna honjinba matamda nungaikhreda. Asi hairaga Gonindro numidangi matam yorakle. Makoi laiminariba staffsing adusu sak sara ama saminase haidana haikiba mayamsing adu. Mafam asigi leiriba staffsing asina sak sara ama silaga Gonindro si fajana receive tawduna makoisu maming mathasing asi loina khangnare. Gonindro na hirai. Aina mafam asida station master oina lakpasi ai yamna nungaiba phawi. Mafam ase khoi yariba makai praja miyamgi seba thamoi sengna tawgadabani. Asi hairaga makhoi mayam asi wari watai khara sanai. Gonindro na deba mafam asida leiriba staffsing asi aikhoi hayengdagi pung sang naina duty kanana mapung phana tawi kanana tawde haibado nangna mayak singna yengsinggadabani. Asi hairaga Gonindro na staff mayam amang aduda Deba da hirai. Deba su hoi sir haidana mahakna su khumle. Asum tawdana Gonindro makhoi party asi loisilaba matungda magi mafam singda tumba sangnaba haidana hainakre. Adubu yamna ngakliba amana mafam asida leiriba staff mayam sing asi mafam asida lakpa ikui kuidriba ngakta oirame. Asum tawdana makhoi gi mafam singda tumba sangnakre. Asumna Gonindro mahaksu tummage haidana tawba matamda mahaki ka asida leidana yenglai. Mafam asi ka asisu pungsaw sawba ka makti nate. Adubu sidai gi nupina ma lakya haidana aduga imana su ai gi nupi si pukho haidana hairaklibani. Nupi anganga puba yaba thabak natida. Asi hairaga Gonindro su adumak leirami. Aduga ngihaktangi matungda mahaksu khangning ningsinglai. Mahaki nupida phone tawduna wari watai khara sanai. Gonindro gi nupina ngasaina phone tawrakya haidraga hojikta tawriba sina kaidawragi hojikta yobada ngairibro aisu ngasai makhai phone tawro yauna tawdabani. Yada tawbani ba ngasai makhai di aisu makhoi mayam adu ai lakani haibagi makhoina hana sinba langba kekeno khara tawraga mafam asida reception program tawsaidana aisi yauthore. Marang gyamenga mate hek tahodre ase sauranu si o phare si mafam adu leibada yamna nungai kadaba manbro. Nungai kadaba di yamna male adubu kangdi ayeng kona thangda mafam asi leirakanda amuk kaidoribano haibadu madi aisu mayek sengna khangdre. O yarisi leibabu nungbu nungairabadi phari. Ado tumba sanglabo. Tumba sangage haidana asi pamungda kakhalabani. Phare si ado ngana potharo hayengdagi duty muk tawgadoribanina nasado fajana pothajaro. Asi hairaga Gonindro su mahaksu potharagi haidana duma pothakre. Numidang ahingi matamni saurakpa pung ama makhai tarakpa madugi tanjani. Gonindro na tumliba kasi mai phutlaw hekta mokhi. Gonindro de dumak su kamba makhai dumak potharibani. Asumna leiringai matamda Gonindro gi mahaki thong asi kanagumba mana gigit lawn hekta nombagum horakli. Gonindro de dumak su kamba makhai pothari. Asumna leiringai matamda ka asigi thong asi kokok lawna thilakli. Gonindro hanjin thinbagi makhola du taba matamda mikap thorakpani. Gonindro na kana ori sano asuk yam matam nang laba matam asida kanano asumna hek koruba matamda kanagumba mata hek khumlakhidre. Gonindro ason thokpanida mai sisu lakti. Asi hairaga Gonindro adum tumina lei. Ngai haktangi matungda thong asi amuk kanna muk thinba horaklei. Asumna thilakpa matamda Gonindro mahaki masasi mamit amuk khangsingi. Gonindro na hai kanano haiwane. Asi hairaga yamna kanna koruba matamda mapal thangba sarugadumdagi nupi amana thong semukta hangdokpiyo sir I am English sir thong semukta hangdokpiyo sir. Asumna khumlakpani. Gonindro mahaksu dumak prap thokle.
ꯑꯗꯨꯒ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯛꯄ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ꯫ ꯒꯨꯅꯤꯟꯗ꯭ꯔꯣꯅ "ꯏ, ꯀꯩꯅꯣ? ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯗ ꯅꯨꯄꯤ ꯑꯃ ꯂꯩꯈꯤꯕꯗꯥꯏꯅꯦ?" ꯑꯁꯤ ꯍꯥꯏꯔꯒ ꯒꯨꯅꯤꯟꯗ꯭ꯔꯣ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯗꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯕ ꯎꯗꯦ꯫ ꯒꯨꯅꯤꯟꯗ꯭ꯔꯣꯒꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗ ꯋꯥꯡ ꯆꯥꯎꯔꯕ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝꯗ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯂꯦꯞꯇꯨꯅ ꯂꯩꯕꯗꯣ ꯒꯨꯅꯤꯟꯗ꯭ꯔꯣ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯎꯗꯦ꯫ ꯒꯨꯅꯤꯟꯗ꯭ꯔꯣ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯔꯛꯂꯦ, ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯍꯦꯛꯇ ꯃꯥꯡꯈꯤ꯫ ꯑꯁꯨꯝꯅ ꯒꯨꯅꯤꯟꯗ꯭ꯔꯣ ꯃꯍꯥꯛꯀꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯝꯂꯦ, ꯑꯗꯨꯒ ꯑꯃꯨꯛ ꯇꯨꯝꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯄꯥꯜ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕꯒꯨꯝꯅ ꯁꯍꯨꯝ ꯈꯔ ꯐꯪꯂꯛꯏ꯫ ꯒꯨꯅꯤꯟꯗ꯭ꯔꯣ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯗꯤ ꯃꯄꯥꯜꯗ ꯂꯩꯔꯦ ꯍꯥꯏꯗꯅ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ, ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯅ ꯊꯣꯏꯗꯣꯛꯅ ꯈꯟꯖꯤꯜꯂꯨꯕꯗꯤ ꯇꯧꯔꯨꯗ꯭ꯔꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯇ꯭ꯔꯦꯟ ꯀꯔꯤꯁꯨ ꯂꯥꯛꯀꯗꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯅ ꯒꯨꯅꯤꯟꯗ꯭ꯔꯣ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗꯁꯨ ꯈꯜꯂꯕꯅꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯒꯨꯅꯤꯟꯗ꯭ꯔꯣ ꯑꯗꯨꯃꯛ ꯇꯨꯝꯊꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯃꯪꯗ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯀꯥꯎꯐꯝ ꯂꯩꯔꯤꯕ ꯃꯥꯏꯀꯩꯁꯣꯝꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃ ꯇꯨꯄꯛ ꯇꯥꯁꯤꯜꯂꯒ ꯐꯝꯗꯨꯅ ꯒꯨꯅꯤꯟꯗ꯭ꯔꯣꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯒꯨꯅꯤꯟꯗ꯭ꯔꯣꯅ "ꯍꯩ, ꯀꯅꯥꯅꯣ? ꯀꯅꯥꯅꯣ?" ꯑꯁꯤ ꯍꯥꯏꯔꯒ ꯒꯨꯅꯤꯟꯗ꯭ꯔꯣ ꯃꯍꯥꯛꯁꯨ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯍꯪꯕ ꯃꯇꯝꯗ ꯅꯨꯄꯤꯗꯣ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩ꯫ ꯑꯁꯨꯝ ꯇꯧꯗꯅ ꯒꯨꯅꯤꯟꯗ꯭ꯔꯣ ꯃꯍꯥꯛꯁꯨ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯃꯨꯟꯅ ꯌꯦꯡꯉꯤ꯫ "ꯀꯅꯥꯅꯣ ꯁꯤꯕꯨ? ꯑꯩꯒꯤ ꯀꯥꯁꯤꯗ ꯆꯪꯁꯤꯜꯂꯛꯑꯒ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩ, ꯀꯅꯥꯅꯣ ꯍꯪꯕꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯨꯝꯗꯦ, ꯍꯥꯏ, ꯀꯅꯥꯅꯣ ꯍꯥꯏ ꯋꯥꯅꯤ?" ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯤꯗꯣ ꯍꯪꯂꯨꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯝꯅ ꯉꯥꯡꯅ "ꯃꯗꯨ ꯑꯩꯒꯤ ꯀꯥꯅꯤ, ꯃꯗꯨ ꯑꯩꯒꯤ ꯀꯥꯅꯤ." ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯤꯗꯣ ꯒꯨꯅꯤꯟꯗ꯭ꯔꯣꯒꯤ ꯃꯃꯥꯡꯃꯛꯇꯗ ꯈꯪꯆꯦꯟ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯃꯥꯡꯈ꯭ꯔꯦ꯫ ꯒꯨꯅꯤꯟꯗ꯭ꯔꯣ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯌꯥꯝꯅ ꯁ꯭ꯋꯥꯏ ꯂꯥꯎꯔꯒ ꯃꯍꯥꯛꯁꯤ ꯃꯤꯀꯞ ꯊꯣꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯒꯨꯅꯤꯟꯗ꯭ꯔꯣ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯩꯁꯨ ꯄꯨꯡꯉꯥꯟ ꯉꯥꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯒꯨꯅꯤꯟꯗ꯭ꯔꯣꯅ "ꯏꯁ, ꯍꯧꯖꯤꯛꯀꯤ ꯃꯪ ꯑꯗꯨꯗꯤ ꯀꯔꯤꯅꯣ? ꯑꯣꯟꯊꯣꯛꯅ ꯀꯤꯈ꯭ꯔꯦꯗ." ꯑꯁꯤ ꯍꯥꯏꯔꯒ ꯒꯨꯅꯤꯟꯗ꯭ꯔꯣ ꯃꯍꯥꯛꯁꯨ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯄꯨꯡ ꯑꯗꯨ ꯀꯌꯥ ꯇꯥꯔꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯃꯇꯝ ꯑꯗꯨ ꯄꯨꯡ 2 ꯇꯥꯗꯣꯏꯒꯤ ꯇꯧꯔꯝꯃꯤ꯫ ꯒꯨꯅꯤꯟꯗ꯭ꯔꯣꯅ "ꯃꯇꯝ ꯑꯁꯤꯗꯤ ꯌꯥꯝꯅ ꯊꯦꯡꯂꯦꯗꯅ. ꯇꯨꯝꯊꯅꯕ ꯇꯧꯕ ꯃꯇꯝꯗ ꯍꯌꯦꯡꯗꯤ ꯑꯌꯨꯛ ꯉꯟꯇꯥꯅ ꯑꯃꯨꯛ ꯗ꯭ꯌꯨꯇꯤ ꯇꯧꯒꯗꯧꯔꯤꯕꯅꯤ. ꯐꯔꯦ, ꯇꯨꯝꯊꯅꯕ ꯇꯧꯔꯒꯦ." ꯑꯁꯤ ꯍꯥꯏꯔꯒ ꯒꯨꯅꯤꯟꯗ꯭ꯔꯣ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯛꯂꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯍꯦꯛ ꯇꯝꯗ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯁ꯭ꯇꯥꯐ ꯑꯣꯏꯔꯤꯕ ꯂꯨꯀꯥꯅ ꯄ꯭ꯔꯞ ꯆꯪꯂꯛꯏ꯫ ꯁꯥꯔ, ꯀꯔꯤꯒꯨꯝꯕ ꯈꯔꯗ..." "ꯍꯥꯏꯌꯨ." "ꯁꯥꯔ, ꯑꯩ ꯉꯁꯤ ꯍꯌꯦꯡꯁꯦ ꯂꯤꯞ ꯂꯧꯖꯔꯒꯦ ꯍꯥꯏꯕꯕꯨ ꯁꯥꯔ." "ꯏꯍꯦ, ꯂꯨꯀꯥ, ꯀꯩꯗꯧꯕ ꯌꯥꯎꯔꯦ?" "ꯁꯥꯔ, ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯗꯦꯂꯤꯚꯔꯤꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯑꯕ, ꯑꯗꯨꯒꯤꯅꯤ ꯁꯥꯔ." "ꯍꯣ, ꯐꯔꯦ, ꯂꯧꯔꯣ. ꯑꯗꯣ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃꯗꯤ ꯏꯔꯝꯕꯅ ꯐꯩ. ꯂꯤꯞ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯏꯗꯅ ꯁꯨꯇꯤ ꯂꯧꯕꯗꯤ ꯌꯥꯔꯣꯏꯀꯣ." "ꯍꯣꯏ ꯁꯥꯔ, ꯑꯩ ꯑꯦꯄ꯭ꯂꯤꯀꯦꯁꯟꯗꯣ ꯑꯩ ꯍꯣꯔꯦꯟ ꯏꯖꯔꯛꯑꯒꯦ ꯁꯥꯔ." "ꯐꯔꯦ, ꯆꯠꯂꯣ." ꯑꯁꯤ ꯍꯥꯏꯔꯒ ꯂꯨꯀꯥꯁꯨ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯏꯔꯕ ꯃꯇꯨꯡꯗ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯒ ꯗꯦꯕꯁꯨ ꯃꯍꯥꯛꯀꯤ ꯗ꯭ꯌꯨꯇꯤ ꯃꯇꯝ ꯂꯣꯏꯁꯤꯜꯂꯒ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯒꯦ ꯍꯥꯏꯗꯅ ꯇꯧꯕ ꯃꯇꯝꯅꯤ꯫ ꯔꯦꯜꯋꯦ ꯇ꯭ꯔꯦꯛ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯂꯩꯕꯗꯣ ꯃꯍꯥꯛꯁꯨ ꯎꯔꯛꯏ꯫ ꯗꯦꯕꯅ "ꯍꯥꯏ, ꯀꯅꯥꯅꯣ ꯑꯗꯨꯗ ꯐꯝꯃꯒ ꯂꯩꯔꯤꯕꯗꯣ? ꯍꯧꯒꯠꯂꯣ." ꯑꯁꯤ ꯍꯥꯏꯗꯅ ꯗꯦꯕꯅ ꯀꯧꯏ, ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯀꯧꯔꯨꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯁꯨ ꯈꯨꯝꯂꯛꯈꯤꯗꯦ꯫ ꯗꯦꯕ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯉꯛꯁꯨ ꯉꯛꯂꯦ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯇꯣꯔꯁ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯗ ꯀꯥꯞꯁꯤꯜꯂꯤ, ꯑꯗꯨꯕꯨ ꯅꯨꯄꯤꯗꯣ ꯑꯃꯨꯛ ꯂꯩꯔꯝꯗꯦ꯫ ꯗꯦꯕꯅ "ꯁꯥꯐꯣꯡꯂꯕ ꯖꯥꯠꯂꯥ? ꯃꯁꯤꯒꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯑꯇꯩ ꯂꯩꯔꯤꯕ ꯁ꯭ꯇꯥꯐꯁꯤꯡ ꯑꯁꯤꯗ ꯄꯜꯂꯨꯔꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯗ꯭ꯌꯨꯇꯤ ꯇꯥꯕ ꯂꯥꯛꯎ ꯍꯥꯏꯕꯁꯦ ꯃꯈꯣꯏ ꯑꯃꯨꯛꯐꯛ ꯂꯥꯛꯇꯕ ꯌꯥꯏ. ꯑꯃꯨꯛ ꯃꯊꯤ ꯐꯣꯡꯂꯛꯂꯕꯗꯤ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯀꯤꯈ꯭ꯔꯦꯗ." ꯑꯁꯤ ꯍꯥꯏꯔꯒ ꯗꯦꯕꯁꯨ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯎꯔꯝꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯑꯃꯨꯛ ꯍꯟꯅ ꯎꯈꯤꯗ꯭ꯔꯦ꯫ ꯗꯦꯕꯅ ꯃꯇꯝ ꯑꯁꯤ ꯂꯩꯕꯗ ꯑꯣꯟꯊꯣꯛꯅ ꯐꯔꯛ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯀꯗꯧꯔꯤꯗ. ꯃꯃꯥꯡ ꯊꯛꯀꯤ ꯃꯇꯝꯗ ꯃꯥꯏꯕꯅꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯔꯣꯏ ꯍꯥꯏꯗꯅ ꯍꯥꯏꯔꯝꯃꯕꯅꯤ, ꯑꯗꯨꯕꯨ ꯑꯃꯨꯛ ꯏꯅꯧ ꯅꯧꯅ ꯑꯃꯨꯛ ꯇꯧꯔꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯑꯁꯤ ꯍꯥꯏꯔꯒ ꯗꯦꯕꯁꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯑꯗꯨꯃꯛ ꯈꯟꯗꯨꯅ ꯆꯠꯂꯤ꯫ ꯃꯍꯥꯛꯅ ꯇꯨꯡ ꯂꯩꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯀꯥ ꯇꯝꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯇꯨꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃ ꯏꯟꯅꯔꯛꯄꯒꯨꯝꯅ
mahaksu saum khara phangi mamai phalai thok tun he yengluba matamda kana gumba amata sleiramde deba mahaki masa si swai lawi ish housing yaktangi mamangda natra kana gumba nupi ama gi saum gumna gi sa sida mahak ai gi tung sida inarak pagumna asi hairaga deba su wakhal ase hanjan khallaga mamai amulai thok tuna mahaki ka tamna lakpani asuna lakpa matamda Gunindro prap lai Gunindro lakpada su deba na housing yaktangi mamangda laambado madumagni du makhalli Gunindro na soidre handa muksu ai gitu ngasida inarak tuna lai base asi hairaga mamai phalai thorakpa matamda deba mahaki masa se khamprek khangi tungda laiba Gunindro su khamprek khangi hai kaino ni nangbo ha na sadu ipa pakhalaga toribado sir kasu tawdi sir bu ai tumba sanglagi haidana lakpani nangbu na sadu ipa pakhalibudo kedauragi Gunindro sir kasu tawdi da sir isa se ngasidi sa inu nungati sir nungda nungai tragana guli do khara saselo guli laibra sir guli somata laitaba laitragana gi kada lao sir gi kada lao hairi basi hoini lao ne kasu tawro sumna Gunindro na hairakpa matam maduda debadi Gunindro gi kasi sangningdi mahakti mamang thaki wari sing khara khangbagum tawri phare tangai mak phadrabani na su sangma taredana sumna deba mahak su posai singado thamlaba matungda Gunindro gi kada lai Gunindro gi mana waida hek yoba matamda haibadi kaado hek sanglakpa matamda deba mahaki manatona si apum masagi manam ihang na hangi manam asi aduki matik yamna kalli deba mahaki natona si mensilaga sangi haidana tawi adubo muksu Gunindro na seran turan khidra hairaga mahak sodum tuminna lairabani asumna Gunindro na hidak khara piraklaba matamda deba da sunairai hidak to saselo hayeng duty tawba matamda nungai na tawnaba ngasai na hairakpa yabaduda sir ai sasi yamna nungai tabadi oidabani adubu hausit numidang wairamgi matam maduda isasi amuk hena nungai raktabani sir yare na sadu sunna tuanga mensilibado nungsit ayingba phudanabra sango gyan tana sangjaro asi hairaga Gunindro su wakhalda kari gumba mata khanba tawda thongadu thingjilauba matamda deba mahaki nakongda kana gumba murum solaga nupi amana Gunindro na lairiba ka manung asidagi wa khara nganglakpagumna mahaki nakongda tarakpani deba na laithok tuna hek yingluba matamda kaisu thudukpa mata lairamde mahaki wakhalda su kaino khara jajat khalaga dumak lakpani asum tawdana Gunindro su dumak tumthare ahingi matam yamna nungai na pothare ngai matamdani Gunindro mahaki masa se phamangda poplauna tarakpani asumna phamangda hek tarakpa matamda Gunindro mahaki masa se swai lawi kaino da phamang asida hekta tara ibasina aibu yehep adu yamna thikrabra aidi yehep kasu thudokpa thibadi tawdabanida asi hairaga Gunindro mahaki masa se wakhalda khanduna ngihak lairingai matam aduda phamung asida kanagumba ama laibagumna saum khara su phanglakpani Gunindro phat awgotuna yingluba matamda kanagumba amata su leiramde asumna Gunindro mahaki phamungda prap kakhalakli aduga muksu tumthagi haidana tawba matamda mahaki kangthol makhada kanagumba amana goro launa khotpagumna makhol khara su tarakpani Gunindro karino haidana mahaki wakhala si khalli kaino da kang khamaka sida hogdong gumba nadraga hui gumbana kholiba jala asi hairaga Gunindro mahaki wakhalda jaja yamna khalli asumna leiringai matamda mahaki kang khamaka sida kanagumba khara murum solaga wari watai sanaba aduga nupi amagi khonjelda hikna kapagi khonjel asi Gunindro taba horakli Gunindro tawri bomo motok singasi karino hadana mahaki phamung nakalda thamliba torsado mado pairakli aduga makhada kaptharaga torsa si light hanjinduna yingluba matamda kanagumba amata su leiramde kausing yaktangi mamangda langbagi makhol khara su takhibado amuk leiramdre tawriba mo motok singaduda Gunindro mahaki masasi ngaksu yamna ngakle asumna leiringai matam aduda Gunindro gi thong ado
dong dong laun hekta thilakpani sapu kanna kanna Gunindro masase kampre khangi nupi amagi khonjel da yamna ngangaga thongsi hangdoklo haibagi mata gumna yamna kana sauba gumna makhol khara su tarakpani tauri ba mong matau singa sida Gunindro mahaki wakhalasi laita pham su khangdri aduga thongna wasi su gab gab laun hekta nomsilakpani asumna lairingai matam asida mahaki kang khama kha sidagi kana gumba amagi apu masagi manamasi aduki matik yamna kana namba horaklai Gunindro na ish kang thon makha sida kana gumba amagi ab sa kai ga phumkhibaga laikhiba jalo asi hairaga Gunindro mahak suna tona sima kharom da nam dana yengba matamda kari gumba mate hek toramde torakliba mong matau singa sida Gunindro mahaki masasi ngakpana sukham thenglabane Gunindro na oh mafam asi sa kai ga phumkhibaga yauraba jala asi hairaga Gunindro wakhala se phana do makhalli ngai haktang lairaba matungda Gunindro mahaki masasi ngai haktang ki mamangda toramba mayam singa da su kari gumba mate hek tawkhidre asum tawdana Gunindro mahaki wakhala sisu adum tuminna masasi lairingai tanjadane makhoi gi railway track lairiba maike somda nupi amana yamna kana ibu kanbiyo haidana yamna kana lauba horaklei Gunindro su tarakliba khonjel mayam singa si karino haidana mahak su makhuta torch ama pairaga mapalda mutang tholaga yinglugi nupi masa se kedauba yaurage haidana mahak su prap thoktuna yingloi adubu kanagumba mata leiramde mapalda tholaga he yingluba matamdana arapa maphamdagi nupi amana kanbiyo haidana haujik ni haktangi mamangda Gunindro na takiba khonjel ado maduga sap manaba khonjel da muksu makhol khara su tarakpane oh mafam ase karigumba sakti khara leirabra as onthona pharak tagadorida asi hairaga Gunindro mahaki wakhalda jaja yamna khallaga leirami asumna leiringai matamda railway track asida kanagumba nupi amagi mami sami mitam moina mamang thangbada leiriba domda nupi ama makhong sapagi matogumna mahaki mamita jaja uraklibado Gunindro su kai keno khara khanba horaklabani asumna Gunindro na ada leiri sidi karino nupi natra mani magi makhong ase railway track asida sapibra amukta lothoge asi hairaga Gunindro su prap thoki haidana tawba matamda train ama yamna kana laklaba matungda nupi ado pop long hekta thomki Gunindro mahaki masasi kampre khangi asum tawdana train adu suda maksakre Gunindro mahaki masasi ingawre asumna train ase heksa kibo loiba matam maduda haujik ni haktangi mamangda leiramba nupi adusu mahakna haibadi mahakna makhong sapkiba jagado maduda yingsiluba matamda kanagumba amatasu leiramde Gunindro na kainoda haujik ni haktangi mamangda railway track asida nupi amagi makhong sappaga leirambado kanagumba amatasu leiramde kamai toriba mata amanida sidi aisu khara thuna sanglage asi hairaga Gunindro mahaksu prap sangge haidana mamai leithorappa matamdane mahaki tungthangba saruga sida ibung aigi thawai samukta kambiyo ibung aigi thawai samukta kambiyo ai yamna wari ibung asi haina nupi amana yamna wana hairaki Gunindro su phat laithoktuna he yingluba matamdane kanagumba amatasu leiramde Gunindro mahaki masasi ngaksu yamna ngakle Gunindro na haiphet leidana yengba matamda kanagumba amatasu leiramde Gunindro na hausuwaida ibung aigi thawai samukta kambiyo haidana hairamiba nupi aduna kari asi hairaga Gunindro mahaki wakhalda samamnaba mayam ama yauduna Gunindro mahaki masasi jaja yamna khalakle hayeng nongalaga mafam asida hana leiramlaba Devada hanglabadi wari singa si loina khangba yai mafam ase lagi tingi kai kaino khara tawbrabaga yawraba jala asi hairaga Gunindro su adumak sangkhre numitumadi mahaksu makha tana kaisu thoidokpa tawraktre adum ningaidana pothakhre nongalaklaba matamda Gunindro na Devagi manakta lakli aduga Devada sunairai Deva mafam ase hana akhoi laktringai matamda
Wari thokibagumba khara leibra? Devadi khangdi khangi wari singado. Adubu karigumba ama thaidokti. Devana, sir, mafam asigi wari singdi aisu kaya thudokpa amata khangbadi tawdi. Ado sir, mafam asida lakpa miyoi sing ase ahanba lakpada kai keno khara di aki akhangdi nanghali habani. Mafam asi laifam timpham su khara kanbani sir. Sir hoina lakpa matamda mina woibaduda kai keno khara di adum tawdi tawbasani sir. Aikhoi su ahanba lakpa matamda yamna hinadi. Adubu asum lairakanda sir kisu thudokpa amata phawgidre. Yare. Nangi duty ado adum kaidana tawjaruro. Yare. Asi hairaga Gonindro do mahaksu wakhalda jaja yamna khanduna lehore. Ngai haktangi matungda Gonindro mahaki masasi wakhala makhanglak lai. Oh, mafam jaga sigi railway station lairamba mafam jaga sigi mafam jaga se aina sum taba matamda mafam asida station master oina lakpasi kuina sangna station master oina lei habasi aidi mamang thaki matamda mufak taraktre madu kari maram gi wari sano atai leiriba staff sing asidi masi amata lengdraga hoi aina leiriba sahi simadi staff sing asi masi khara budi lengi hababu nahama gi matamda staff sing asi masing phakna leiramdaba mali aigi mamangda hana kana kumba mana staff oiramba natraga mafam asida tumdana sadana leiramba kana kumba amadi swai sida leitaba yaurabra asi haidana Gonindro mahaksu wakhalda jaja yamda khalai asum tawdana nungthilgi matamni Gonindro su duty daribani haidana mahaksu mahaki office room leiriba maike somda mahaki mathau thogduna dumak leirami asumna leiringai matamda mahaki ka se thonglo laga sulehobani kana gumba mana ka gi polam singa si maphamarang khandana pungthu thukai bhaurakle asumdana Gonindro mahaki mathau singado dumak pangthokli asuma duty matam loiraga Gonindro mahaki ka da lakpani mahaki ka da yorakpa matamda mahaki polam singado loina pungse se khaiduna leirami tawriba mong matau singa sida Gonindro mahaki masa singakpana sukham thengli is karinoda polam singa se loina pungse se khairaga thanami kana abangna sanglam libajano asi haidana Gonindro ka do leidana yinglakpa matamda phaklang aduda khujil mami ama yamna sauna tarami khujil mami mayam ama sauna taribado yingluba matamda Gonindro mahaki masasi kana gumba khara naigi ka sida sanglaga tawribra haiduna wakhalda su khalli asum tawdana Gonindro mahaksu CCTV khiliba maike somda prap lakli aduga monitor room da sanglapa matamda madugi mafam jaga haibadi mahaki room lairiba jaga adomdo kasu thudukpa kaiba mata leiramdi kana gumba mata sangkhibagi mami su taramdi Gonindro mahaki masasi yamna ngakli kana gumba mata su sangba su tawda aduga phaklang ta tariba mami mayam singa sina kari mami mayam singa sibu tasingna sibu karino sa kaina sangkhibagi mami so mata hekta adi camera sida su kana gumba amata hek leiramdi asi hairaga Gonindro adum tumina leirami monitor senari banupa aduna sir kaidobu yauragi kasu tawdida aigi kada pose khara thugairamba aduda kana sanglaga tawribano haidana isi nangi camera mayam sigi record asi yengbani yare nang suna thawdo adum tawjawro asi hairaga Gonindro sodo maksakre numit taraklaba matamni sak sanaba haidana Gonindro su tawrakpa matamda deba prap changlai Gonindro gi kada debana sir bu saka sabirabro deba saka mata sadri sagi di tawri sir gi phaklang asida tariba mami mayam singa sibu deba gyamen ka mata tadi matau karapna taramlibano ai su khangdi CCTV footage ta su yengi kaigumba mata hek sangkhiba mami tadi handa maraga simang ha su inung nungai te aduga karigumba ma aina leiriba ka si sohum khara di phangi deba nangbu wari ga khangbaga leibro sir aidi mafam asigi wari so mata khangdi sir kedo bu yauragi khangdi handa maraga si
ꯂꯥꯏꯒꯤ ꯇꯤꯡꯒꯤ ꯀꯩꯀꯩꯅꯣ ꯈꯔ ꯇꯧꯔꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯋꯥꯈꯜ ꯑꯁꯤꯗꯩꯁꯤ ꯖꯥꯠ ꯌꯥꯝꯅ ꯈꯜꯂꯤ꯫ ꯑꯃꯨꯛꯇꯪ ꯑꯩꯁꯤ ꯀꯩꯀꯩꯅꯣ ꯈꯔ ꯇꯧꯔꯒ ꯃꯐꯝ ꯑꯁꯤꯗ ꯀꯩꯀꯩ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯗꯅ ꯑꯩꯁꯤ ꯋꯥꯔꯤ ꯈꯔꯗꯤ ꯈꯪꯅꯤꯡꯕ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯃꯤꯗꯥꯡꯗ ꯊꯦꯡꯅꯈꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯗꯦꯕꯗ ꯂꯣꯏꯅ ꯇꯝꯂꯤ꯫ ꯗꯦꯕꯅ ꯑꯩꯕꯨ ꯍꯥꯏꯗꯣꯛꯂꯁꯤꯔꯥ? ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯍꯥꯏꯗꯣꯛꯎꯔꯒ ꯁꯥꯔꯁꯤ ꯑꯃꯨꯛ ꯀꯤꯈꯤꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯩꯁꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯍꯥꯏꯗꯣꯛꯇꯅ ꯂꯩꯔꯕꯅꯤ꯫ ꯑꯃꯨꯛ ꯍꯥꯏꯗꯣꯛꯎꯔꯒꯅ ꯑꯃꯨꯛ ꯀꯔꯤ? ꯍꯥꯏꯗꯣꯛꯈꯤꯔꯣꯏꯗ꯫ ꯁꯥꯔ, ꯃꯐꯝ ꯑꯁꯤꯒꯤ ꯋꯥꯔꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗꯤ ꯑꯩꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯪꯗꯦ ꯁꯥꯔ꯫ ꯁꯨꯝ ꯈꯪꯅꯤꯡꯗꯅ ꯍꯪꯕꯅꯤꯗ꯫ ꯌꯥꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛꯇꯪ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯗꯦꯕꯁꯨ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯦ꯫ ꯒꯣꯅꯤꯟꯗ꯭ꯔꯣ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯁꯨꯝꯅ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯒꯣꯅꯤꯟꯗ꯭ꯔꯣ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯁꯤꯁꯨ ꯆꯔꯥꯡꯅꯗꯅ ꯇꯨꯝꯕꯒ ꯑꯃꯠꯇ ꯍꯦꯛ ꯌꯥꯗꯦ꯫ ꯅꯨꯃꯤꯗꯥꯡ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯒ ꯍꯥꯏꯔꯒꯗꯤ ꯒꯣꯅꯤꯟꯗ꯭ꯔꯣ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯇꯨꯝꯊꯕꯁꯨ ꯀꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯒꯣꯅꯤꯟꯗ꯭ꯔꯣ ꯃꯍꯥꯛꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯔꯦꯜꯋꯦ ꯇ꯭ꯔꯦꯛ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯅ ꯑꯩꯒꯤ ꯊꯋꯥꯏ ꯀꯟꯕꯤꯌꯣ ꯍꯥꯏꯗꯅ ꯒꯣꯅꯤꯟꯗ꯭ꯔꯣꯒꯤ ꯅꯥꯀꯣꯡꯗ ꯇꯥꯔꯛꯄꯅꯤ꯫ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯃꯌꯥꯝ ꯑꯁꯤ ꯒꯣꯅꯤꯟꯗ꯭ꯔꯣꯅ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯋꯥꯈꯜ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯒꯣꯅꯤꯟꯗ꯭ꯔꯣ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄꯗꯨꯁꯨ ꯆꯞ ꯍꯦꯛꯇ ꯂꯦꯞꯄꯤ꯫ ꯑꯗꯨꯒ ꯒꯣꯅꯤꯟꯗ꯭ꯔꯣꯒꯤ ꯃꯍꯥꯛꯀꯤ ꯀꯥ ꯇꯝꯅ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯅ ꯂꯥꯛꯂꯒ ꯒꯣꯅꯤꯟꯗ꯭ꯔꯣꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯁꯤ ꯀꯣꯛ ꯂꯥꯎꯅ ꯍꯦꯛꯇ ꯊꯤꯟꯕ ꯍꯧꯔꯛꯂꯤ꯫ ꯒꯣꯅꯤꯟꯗ꯭ꯔꯣ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯁꯤ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯅ ꯔꯦꯜꯋꯦ ꯇ꯭ꯔꯦꯛ ꯑꯁꯤꯗ ꯆꯦꯜꯂꯝꯕꯗꯣ ꯃꯍꯥꯛꯁꯨ ꯆꯞ ꯂꯦꯞꯈꯤꯕꯗꯨꯗ ꯉꯛꯁꯨ ꯌꯥꯝꯅ ꯉꯛꯑꯕꯅꯤ꯫ ꯒꯣꯅꯤꯟꯗ꯭ꯔꯣꯅ ꯃꯐꯝ ꯑꯁꯤ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯔꯤ꯫ ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯦꯗ꯫ ꯑꯁꯤ ꯍꯥꯏꯔꯒ ꯒꯣꯅꯤꯟꯗ꯭ꯔꯣꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯒꯣꯅꯤꯟꯗ꯭ꯔꯣꯒꯤ ꯃꯍꯥꯛꯀꯤ ꯀꯥꯗ ꯂꯩꯔꯤꯕ ꯎꯄꯨ ꯑꯗꯨꯁꯨ ꯊꯛ ꯂꯥꯎꯅ ꯍꯦꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯣꯝꯕꯒꯨꯝꯅ ꯁꯥꯐꯨ ꯀꯟꯅ ꯅꯣꯝꯕ ꯍꯧꯔꯛꯂꯤ꯫ ꯒꯣꯅꯤꯟꯗ꯭ꯔꯣ ꯃꯗꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯈꯝ ꯊꯦꯡꯅ ꯉꯛꯂꯤ꯫ ꯒꯣꯅꯤꯟꯗ꯭ꯔꯣ ꯈꯔ ꯍꯟꯗꯣꯛꯏ꯫ ꯑꯗꯨꯒ ꯇꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯒꯣꯅꯤꯟꯗ꯭ꯔꯣꯅ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯃꯍꯥꯛꯁꯨ ꯎꯄꯨ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯎꯄꯨ ꯑꯁꯤ ꯃꯈꯥꯗ ꯚꯝ ꯂꯥꯎꯅ ꯍꯥꯏꯊꯔꯛꯂꯤ꯫ ꯒꯣꯅꯤꯟꯗ꯭ꯔꯣ ꯃꯍꯥꯛꯀꯤ ꯃꯁꯥꯁꯦ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯅꯨꯄꯤ ꯑꯃꯅ ꯔꯦꯜꯋꯦ ꯇ꯭ꯔꯦꯛ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯆꯦꯟꯕꯒꯨꯝꯅ ꯃꯈꯣꯜ ꯈꯔ ꯇꯥꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯒꯣꯅꯤꯟꯗ꯭ꯔꯣ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯁꯤ ꯂꯩꯇꯥꯐꯝꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯤ꯫ ꯇꯨꯝꯒꯦ ꯈꯜꯂꯕꯁꯨ ꯇꯨꯝꯐꯝꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯕꯅꯤ꯫ ꯁꯣꯏꯗ꯭ꯔꯤ꯫ ꯃꯐꯝ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯊꯣꯛꯑꯦ ꯑꯩ ꯈꯪꯏ꯫ ꯅꯣꯡꯉꯥꯜꯂꯕ ꯃꯇꯝꯗ ꯑꯩꯁꯨ ꯐꯖꯅ ꯀꯅꯥꯗꯅꯣ ꯈꯔ ꯍꯪꯗ꯭ꯔꯒꯗꯤ ꯌꯥꯔꯣꯏꯗ꯭ꯔꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯒꯣꯅꯤꯟꯗ꯭ꯔꯣ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯁꯤ ꯆꯞ ꯌꯨꯡꯅ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯍꯦꯛ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯀꯥꯗ ꯂꯩꯔꯤꯕ ꯕꯥꯠꯔꯨꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯏꯔꯨꯖꯕꯒꯨꯝꯅ ꯃꯈꯣꯜ ꯈꯔ ꯊꯣꯛꯂꯛꯂꯤ꯫ ꯏꯔꯨꯖꯔꯤꯕꯁꯤ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗꯅꯤ꯫ ꯒꯣꯅꯤꯟꯗ꯭ꯔꯣꯅ ꯕꯥꯠꯔꯨꯝꯗ ꯏꯔꯨꯖꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯕꯥꯠꯔꯨꯝ ꯇꯝꯅ ꯄ꯭ꯔꯞ ꯆꯪꯏ꯫ ꯑꯗꯨꯕꯨ ꯕꯥꯠꯔꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ꯫ ꯊꯣꯡ ꯑꯗꯨ ꯈꯪꯉꯥꯏ ꯍꯥꯏꯗꯣꯛꯎꯕ ꯃꯇꯝꯗ ꯒꯣꯅꯤꯟꯗ꯭ꯔꯣ ꯃꯍꯥꯛꯀꯤ ꯋꯥꯈꯜꯁꯦ ꯍꯦꯟꯅ ꯀꯤꯔꯦ꯫ ꯀꯥꯁꯤꯗ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯊꯋꯥꯏ ꯈꯔ ꯂꯩꯔꯕ꯭ꯔꯥ? ꯑꯁꯤ ꯍꯥꯏꯗꯅ ꯍꯦꯛ ꯍꯥꯏꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯀꯥꯒꯤ ꯃꯩ ꯑꯁꯤ ꯄꯤꯄꯥ ꯈꯞꯄ ꯍꯧꯔꯛꯂꯤ꯫ ꯒꯣꯅꯤꯟꯗ꯭ꯔꯣ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯁꯤꯁꯨ ꯂꯩꯇꯥꯐꯝ ꯑꯃꯠꯇ ꯈꯪꯂꯛꯇ꯭ꯔꯦ ꯍꯦꯟꯅ ꯀꯤꯈꯠꯂꯛꯂꯤ꯫ ꯀꯥꯒꯤ ꯊꯣꯡ ꯑꯁꯤꯁꯨ ꯒꯞ ꯂꯥꯎꯅ ꯅꯣꯝꯃꯒ ꯌꯥꯝꯅ ꯀꯟꯅ ꯊꯤꯟꯖꯤꯜꯂꯛꯏ꯫ ꯒꯣꯅꯤꯟꯗ꯭ꯔꯣ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯃꯍꯥꯛꯁꯨ ꯃꯄꯥꯜꯗ ꯈꯪꯊꯣꯛꯀꯦ ꯍꯥꯏꯗꯅ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯇꯧꯔꯝꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯆꯞ ꯍꯦꯛꯇ ꯂꯦꯞꯄꯤ꯫ ꯒꯣꯅꯤꯟꯗ꯭ꯔꯣꯁꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯁꯤ ꯂꯩꯇꯥꯐꯝꯒ ꯈꯪꯗꯦ꯫ ꯁꯤ ꯑꯣꯏꯔꯕꯗꯤ ꯑꯩꯁꯨ ꯗꯦꯕꯒꯤ ꯀꯥ ꯇꯝꯅ ꯑꯃꯨꯛꯇꯪ ꯄ꯭ꯔꯞ ꯆꯦꯜꯂꯒ ꯃꯥꯒ ꯄꯨꯂꯞ ꯇꯨꯃꯤꯟꯅꯕꯅ ꯐꯒꯗꯣꯔꯤꯕ꯭ꯔꯥ? ꯑꯁꯤ ꯍꯥꯏꯗꯅ ꯍꯦꯛ ꯈꯜꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯀꯥꯒꯤ ꯃꯩ ꯑꯁꯤ ꯐꯨꯠ ꯂꯥꯎꯅ ꯍꯦꯛꯇ ꯃꯨꯠꯈꯤ꯫ ꯒꯣꯅꯤꯟꯗ꯭ꯔꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯍꯥꯛꯁꯨ ꯃꯥꯔꯒ ꯂꯥꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄ ꯃꯇꯝꯗ ꯒꯣꯅꯤꯟꯗ꯭ꯔꯣ ꯃꯃꯥꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕꯒꯤ ꯁꯥꯎꯍꯨꯝ ꯑꯁꯤ ꯐꯪꯏ꯫ ꯑꯁꯨꯝꯅ ꯒꯣꯅꯤꯟꯗ꯭ꯔꯣꯅ ꯃꯥꯔꯒ ꯂꯥꯛꯑꯒ ꯃꯃꯥꯡꯗ ꯂꯩꯔꯤꯕꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯃꯃꯤ ꯁꯥꯃꯤ ꯅꯨꯄꯤ ꯑꯃꯒꯤ ꯃꯨꯔꯇꯤꯒꯨꯝꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯄꯒ ꯂꯩꯔꯤꯕꯗꯨ ꯒꯣꯅꯤꯟꯗ꯭ꯔꯣꯁꯨ ꯃꯥꯔ ꯂꯥꯛꯄꯅ ꯃꯍꯥꯛꯀꯤ ꯃꯁꯥꯁꯦ ꯊꯦꯡꯉꯨꯔꯦ꯫ ꯑꯁꯨꯝꯅ ꯍꯦꯛ ꯊꯦꯡꯉꯨꯕꯗ ꯌꯥꯝꯅ ꯏꯪꯉꯤ꯫ ꯒꯣꯅꯤꯟꯗ꯭ꯔꯣ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯈ꯭ꯔꯦ꯫
Asumna leirngai matamda mai asisu khangawdana lai. Nupi amagi saktamda yamna kairi haibadi haksang ase mase kaibagumna Gonindrogi hek mamangda lepaga leirami. Tauriba mong matausing asida Gonindro mahaki masasi yamna kana lauraga wan thakre. Asumna hingi matam maduda Deba amadi Anthony, Luka makhoi mayam asisu Gonindro na leiriba ka som tamna prap selakpani. Asumna hek selakpa matamda Gonindrogi ka manung asida kanagumba ama leibagumna yamna kana sapu kana thong asi thili. Asum tawdana leiringai matam maduda Gonindro mahaki ka asi sida nupi amana yamna kana laubagi khonjal asina maram oiduna makhoi ahum asi asuki matik yamna kiri. Devana harai as ka sida kamaina sangsaibano aidi yamna kiri. Ha nakose ka se manungdagi su thong asi lonbani. Thong asamutang di phakairaga yengsi. Asi hairaga thong asi yamna kana phakaigi haidana tawba matamda thong asi hangdokpasu yadre. Asumna thong asi yamna kana kaukhairaga hangdokle. Manungda changsilaga yengluba matamda Gonindro mahaki nangal asi kanagumba amana khujilna khotkibagi mamina yamna sangna taduna leirami. Makhoi umna hek sanglapa matamda sap hekta lepi. Dauriba mong matausing asida Devadi mahaki masasi angakpa phangna kire. Gonindrona aigi sasi amutadi kalu aigi thawasi amutadi kalu mafam jaga asida leibasi ai sigadawraba haksang amagum aigi sasi wakhal khalli. Asi hairaga Gonindrona yamna tapna nganglakhi. Maduda Lukana sir bukasu tawrisi sir hospital amada pukasi sir. Asi hairaga Lukagi gari ado madu thawdorakli. Asum tawdana Gonindro hospital da pukhatnaba haidana makhoisi thawrang tawrakli. Lukana sir gi haksang asi hospital da puraga treatment khara sathadragadi sir se pakna phabasu ngamlu. Nangal asida kaikeno maram khara singi base sir hospital da phajana puraga yengsi. Asum tawdana makhoi hospital da yawrakli. Hospital da hek yawba matamda Devana wari singa sili thora sira duna khalli. Wari asi sir na hek phaba matamda wari singa sili thoagi. Asi hairaga Deva sukhalami. Lukado mahaki masasi treatment khara satharaba matungda warta puthorakli. Asumna warta puthorakpada Devana hairai mayam ai ngasidi karigumba wafam khara da haijagi. Luka amadi Anthony su haira uhadan hairami. Maduda Devana su nairakhi. Ngasidagina tha kharagi mamangda aikhoigi railway station asida nupi ama laikide. Nupi asigi maming Gayatri kawi. Gayatri hairiba nupi asi railway master oina mafam jaga asida haibadi aikhoina railway station adugi leiriba jagado madugi master oina lakpani. Mahakasi yamna su phai. Aduga mafam jagadu leiba matamda mahak masana su yamna nungai haidana phongdokhiba leikrabani. Madugi wafam singado tarakpa matam maduda Lukan hairai. Nangna leiriba wari mayam siga kari chanarige? Chanarakanida. Mafam jaga si aisu hanadi wakhala si jaja yamna khalambani adubu hojiti kasubu thoina wakhalda khanbu khaludrabani. Sir lakpa matamda handa Tauraiba mong matausing asi aidi sada khanjaluba matamda yamna sunungaiti madugi sumathakta. Asi haidana leiringai matamda Anthony na hoine wari singado kaidawrage sat hairo. Wari singado aikhoigi madam Gayatri ado nongma numit amadi nupi masa ama makhada kumdakhiba aduda mahaki masasi mahaksu duty taruraga thorakpani. Ngihaktang pothagi haidana nupi masadu wangna su leibaga haibadi platform aduna wangna leibaga makhaduda karakpa ngamdaba nupi masadu mamaduna su singkhapa khara suwaba maduda aikhoi madam Gayatri na prap kumtharaga singkhalubani. Angang nupi masadu di mathakta thangalai adubu laiba train aduna aikhoi madam Gayatri ado thomaga puraga sakhibani. Madudagi train station asi matam khara laigi tingi kaikeno khara taruraba matungda Haujiti lai asi khuramuraba matung amuksu muktam narakli. Mamang thaki matamda
nupi ama thoi haidana passenger sing asina hairamlabani handak amuksu aikhoi sir Gunindro asida madam Gayatri se amu ure mahakna leiramba kani Sir Gunindro na leiribasisu as noi su pura bera ne hana masigi khudong thibasi thokthringai matamda Sir Gunindro da kai keno khara haibi adabro yai tawbadabu aidi hana kasu thudokpa tawdabaduda tawra aroidabra haiduna wakhaldasu khara khaluri asi haidana Gunindro do gyan taba ngairami ngihaktangi matungda Gunindro gyan tarakli asum tawdana Gunindro na gyan tarakpa matamda makhoi su wari watai sing ase khara sanare Gunindro na deba maphamado kai khudong thiba thokiba hana mamang thaki matamda laikhrabagi aidi shasi am laksinare deba asum tawdana Gunindro na hanglapa matamda ngasagi wari singado sapsan hektali maduda Gunindro na mamang thaki matamda mafam jaga si aina leiriba kado Gayatri gi kane na hairak poirabadi khara su phagadabani phare aina hospital dagi kumtharaklaba matamda kado gi matangda kaikeno khara yengthoaga lagi tingya ja puja khara tokthoksi natragadi ai mafam aduda kuina panthaduna leibasi ai thawai phawa manglakpa yana lei asumna hairaba matam aduda makhoi su hoi haidana yare Gunindro phaduna kumlakpa matamda mafam adugi aja puja khara tawnaba haidana maiba ama yengthoklei maibaduna sosum nairakhi nupi ase mafam asida mahakna train station da sikibaduda train lakpa khudingi mahaki haksang ase adum inaduna leire asumna hairakpa matamda Gunindro na hamu ukibado haibadi nupi ama railway track ta mahaki masasi adum tumina leiraga lakliba train amana thomduna pokibado madu wakhal khangning singlakli Gunindro na ojamaiba mafam ase aja puja khara tawraga ojamaiba na mutang phandragadi mafam asida duty taduna leijariba ase ataidi kari kumba mata tawramloi aigi sase kibana thak nikle ahing khuding ki tawrakliba se phana kuirakle kaisu thoidokpa tawroida se lai getting ki thau khara tawraba matungda kaisu thoidokpa mata tawroida phare asi hairaga maibaduna aja puja khara tawba horakle asumna tawringai matamda Gunindro mahaki tungthangba saruga somsida kana gumba nupi ama leibagumna Gunindro mahaki masada phaurakle Gunindro phatlai thoktuna yenglui adubu kana gumba mata leiramde Gunindro gi matawdu yengluba matamda Deva Anthony amadi Luka makhoi ahum singakpana sukham thengle tu ita aikhoi gi sara sina tawri bise karino tunga sida laitho laga kana gumba amaga yengna bagumna aikhoi gi sara si tawri basi nakhoi bu udabro ani de su i hairakhi asumna lairingai matamda Gunindro mahaki masa si kana gumba amaga wari watai sana bagumna mahaki masada phawba horakle asumna makhoi ahum asi su Gunindro na tawri ba mo motok singa siloina uri mahakna tawri ba mo motok singa sida ki ba su phawri mai baduna yenglaga sumnai rai ibunga na wari watai sari bado kanano ojamai ba Gayatri ni sida leiri basi Gayatri ojamai badi udabro sumna hek hairakpa matamda makhoi ahum adude suki matik yamna kire mai baduna hairakhi ibunga mafam asida nupi di amata leiti nakhoi mari ga aikhoi manga khaktani leiri basi sumna hek hairakpa matamda Gunindro na tunglai thoktuna hek yenglai adubu kana gumba amata hek leiramdre Gunindro mahaki masasi swai lawi hauzik ni haktangi mamang do khibado mahaki wakhalni aduga uribaduna karino haibado maha wakhalda su gyamen ka tadre asumna lagi tengi khara khaidoklaba matungda Gayatri gi thawai asi shanti lainabagi damakta Gunindro makhoi mayam sangduna khoirami maibaduna mapung oina asumna Gunindro mahaki masasi su kaisu thoidokpa mata tawkhidre mafam aduda mahaksu railway station adugi master oina adumak thawpuduna matam khara leiraba matungda atopa mafamda muk transfer sakre wari ase matang asida losinjare wari ase nungai birabadi like amadi subscribe share tobiramu haiduna jari phare mayam adudi ngasi gi di matang asida losinjarage mathangi wari da mu hana thengnarasi